ꯈ꯭ꯋꯥꯡꯗꯣ ꯐꯤꯔꯦꯞꯄꯗ ꯇꯅꯤꯡꯄꯤꯒꯤ ꯀꯣꯜ ꯂꯥꯛꯄꯅꯤ꯫ ꯀꯣꯜꯗꯣ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯅ ꯃꯤꯔꯥꯏꯔꯨꯕꯁꯨ ꯉꯝꯗ ꯄꯥꯏꯈꯠꯇꯨꯅ ꯗꯥꯔꯂꯤꯡ, ꯑꯩ ꯒꯥꯔꯤ ꯊꯧꯔꯤꯌꯦ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯀꯦ꯫ ꯇꯥꯝꯅ ꯑꯗꯨ ꯁꯨꯛꯊꯩ꯫ ꯗꯥ ꯐꯤꯔꯦꯞꯄ, ꯑꯌꯨꯛ ꯑꯩꯅꯥꯝꯗ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯥꯛꯑꯦ꯫ ꯗꯗꯥ ꯊꯕꯛ ꯆꯤꯟꯗ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯊꯦꯡꯅꯁꯤꯔꯥ? ꯑꯩꯅꯥꯝꯗ ꯉꯥꯏꯍꯥꯛꯇꯪꯈꯛ ꯁꯨꯝ ꯗꯗꯥꯒ ꯊꯦꯡꯅꯅꯤꯡꯗꯅ ꯇꯧꯕꯅꯤ, ꯃꯣꯏꯔꯥꯡꯗꯩ ꯍꯥꯏꯒꯠꯂꯛꯄꯁꯤꯗ꯫ ꯑꯩ ꯃꯤꯅꯤꯠ 35 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯀꯦ꯫ ꯉꯥꯛ ꯉꯥꯏꯔꯝꯒꯦꯔꯥ? ꯋꯥꯒꯗ꯭ꯔꯣ? ꯋꯥꯊꯤ ꯇꯧꯅꯨ ꯐꯤꯔꯦꯞꯄ꯫ ꯌꯥꯅꯤ ꯍꯥꯏꯔꯛꯂ ꯃꯥꯜꯂꯦ꯫ ꯇꯥꯝꯅꯥꯅ ꯉꯥꯡꯕ ꯁꯛꯄ ꯂꯧꯗ ꯇꯅꯤꯛꯄꯤꯒꯤ ꯃꯄꯨꯛꯅꯤꯡꯅ ꯄꯦꯅꯕ ꯅꯝꯕꯣꯜꯗ ꯍꯥꯏꯊꯔꯛꯏ꯫ ꯅꯝꯕꯣꯜ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛ ꯈꯤꯇꯪ ꯆꯪꯂꯒ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯇꯥꯝꯅꯥꯕꯨ ꯃꯁꯥꯒꯤ ꯒꯥꯔꯤꯗꯨꯗꯒꯤ ꯆꯤꯡꯊꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯅꯨꯄꯤ ꯃꯅꯥꯛ ꯆꯦꯟꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯂꯝꯍꯦꯟꯕ ꯍꯥꯏꯅ ꯂꯥꯎꯕꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯆꯤꯛꯂꯒ ꯃꯇꯣꯝꯇ ꯁꯥꯎꯖꯗꯨꯅ ꯁꯣꯜꯂꯤ꯫ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ? ꯃꯤꯒꯤ ꯒꯥꯔꯤꯁꯤꯗ ꯃꯇꯨ ꯍꯥꯞꯄ ꯆꯠꯂꯤꯅꯤꯅꯦ, ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ꯫ ꯍꯣꯇꯦꯜꯗꯨꯗ ꯆꯪꯉꯝꯗꯦ꯫ ꯐꯤꯔꯦꯞꯄꯗ ꯀꯣꯜ ꯅꯝꯇꯧ ꯇꯧꯁꯤꯟꯕꯗꯨꯁꯨ ꯕ꯭ꯂꯣꯛ ꯄꯤꯔꯛꯂ ꯃꯥꯜꯂꯦ, ꯆꯠꯈꯤꯗ꯭ꯔꯦ꯫ ꯅꯪꯇꯗꯤ ꯇꯥꯟꯊꯣꯛꯂꯒꯦ ꯈꯟꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯥꯗ꯭ꯔꯦ꯫ ꯂꯝ ꯍꯦꯟꯕꯗꯒꯤ ꯍꯦꯜꯂꯕ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯑꯇꯥꯡ ꯑꯐꯣꯡꯅꯔꯝꯂꯦ꯫ ꯑꯁꯨꯛ ꯊꯋꯥꯏ ꯎꯁꯤꯠꯇꯕꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ? ꯐꯤꯔꯦꯞꯄ ꯅꯠꯇꯅ ꯇꯥꯝꯅꯥꯗ ꯑꯁꯨꯝꯅ ꯇꯧꯕꯤꯒꯗꯕ ꯃꯤꯁꯨ ꯄꯣꯛꯇ꯭ꯔꯤ꯫ ꯑꯅꯤꯁꯨꯅ ꯊꯤꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯊꯥꯈꯥ ꯑꯣꯜꯂꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯁꯣꯔꯣꯛꯂꯣꯝꯗ ꯐꯥꯎꯒꯠꯅꯕ ꯃꯈꯣꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯔꯛꯏ꯫ ꯂꯩꯔꯛꯁꯨ ꯐꯅ ꯁꯥꯡꯕꯅ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯁꯨꯝꯅ ꯆꯠꯂꯝꯈꯤꯔꯣꯏ ꯑꯃꯨꯛꯇꯁꯨ꯫ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗꯨꯃꯁꯨ ꯔꯥꯎꯟ 2-3 ꯀꯣꯏꯔꯨꯔꯦ꯫ ꯆꯠꯄ ꯌꯥꯕꯁꯨ ꯆꯠꯂꯨꯔꯦ, ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ꯫ ꯄꯨꯡ ꯌꯦꯡꯕꯗ ꯃꯤꯅꯤꯠ 95 ꯁꯨꯖꯤꯜꯂꯛꯏ꯫ 30 ꯃꯤꯅꯤꯠ ꯍꯥꯏꯔꯝꯕꯗꯨꯅ ꯑꯗꯨꯐꯥꯎ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯇꯥꯝꯅ ꯍꯦꯟꯅ ꯁꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯁꯥꯎꯃꯟꯕꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ ꯀꯩꯊꯦꯜꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯅꯪꯒꯟ ꯉꯥꯊꯗꯨꯅ ꯂꯦꯞꯄꯨꯔꯦ꯫ ꯀꯩꯊꯦꯜꯗꯒꯤ ꯊꯣꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯐꯤꯔꯦꯞꯄꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯁꯥꯎꯗꯨꯅ ꯐꯠ ꯀꯛꯊꯠꯂꯤ꯫ ꯀꯛꯊꯠꯄꯒ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯛꯊꯠꯂꯤ꯫ ꯁꯣꯔꯣꯛ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯄ ꯀꯥꯟꯗꯅꯤ ꯑꯣꯏꯅꯥꯝꯂꯣꯝꯗꯒꯤ ꯊꯧꯒꯠꯂꯛꯇꯨꯅ ꯃꯥꯕꯨ ꯀꯩꯊꯤ ꯊꯤꯔꯛꯄ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯕꯨ ꯎꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯃꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯀꯥꯈꯠꯂꯣ꯫ ꯇꯥꯝꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯃꯈꯣꯡꯅ ꯒꯝ ꯆꯠꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯒꯥꯔꯤꯗꯨ ꯇꯞꯅ ꯇꯞꯅ ꯏꯟꯅꯗꯨꯅ ꯁꯥꯎꯔꯅꯨ, ꯌꯥꯗꯗꯧꯕꯅꯤ꯫ ꯃꯅꯥꯗ ꯍꯥꯄꯛꯇ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯁꯥꯎꯕ ꯍꯦꯟꯃꯟꯕꯒꯤ ꯃꯄꯤ ꯏꯔꯥ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯕꯗꯣ ꯈꯪꯂꯗꯨꯅ ꯒꯥꯔꯤꯗꯩ ꯐꯠ ꯀꯨꯝꯊꯔꯒ ꯃꯈꯣꯡꯅ ꯇꯥꯟꯅꯔꯛꯏ꯫ ꯌꯥꯗ ꯇꯧꯔꯤꯅꯦꯃꯤ, ꯃꯤꯅ ꯃꯣꯏꯔꯥꯡꯂꯣꯝꯗꯩ ꯍꯥꯏꯒꯠꯆꯔꯛꯄꯗꯨꯗ ꯑꯩꯅ ꯎꯅꯕꯤꯗ꯭ꯔꯗꯤ ꯁꯤ ꯋꯤꯜ ꯕꯤ ꯁꯦꯠ꯫ ꯇꯥꯝꯅ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯨ ꯉꯥꯛꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯧꯕ ꯈꯟꯐꯝꯗ Then what about me, Fireppa? What about me? ꯑꯩꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯅꯕ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯔꯚꯤꯁꯇ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯤ, ꯑꯩꯒꯤ ꯁꯦꯐꯇꯤꯒꯤ ꯈꯜꯂꯒ꯫ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯨꯔꯦ ꯍꯥꯏꯅ ꯈꯟꯕ꯫ ꯐꯤꯔꯦꯞꯄ ꯇꯞꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯕꯨꯂꯦꯠ ꯑꯃꯨꯛ ꯂꯧꯔꯒ ꯅꯝꯕꯣꯜꯗ ꯍꯥꯏꯊꯔꯗꯤ ꯊꯦꯡꯉꯅꯤ ꯇꯧꯕꯅꯤ꯫ ꯇꯥꯝꯅ ꯈꯨꯝꯗꯦ, ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯆꯠꯄ ꯍꯧꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯊꯦꯝꯅꯕ ꯍꯣꯠꯅꯗꯨꯅ ꯃꯇꯨꯡ ꯏꯟꯅꯕꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯅ ꯐꯤꯔꯦꯞꯄꯒꯤ ꯅꯥꯆꯦꯞ ꯋꯥꯏꯗ ꯈꯦꯠꯄꯣꯏ ꯊꯣꯡꯕꯣꯏ ꯇꯧꯔꯛꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯁꯣꯔꯣꯛꯇꯨꯗ ꯈꯪꯇꯨ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯕꯥꯏꯛꯇꯨꯁꯨ ꯐꯠ ꯈꯥꯝꯂꯒ ꯃꯉꯛꯀꯗꯨ ꯂꯩꯊꯣꯛꯑꯝꯗꯨꯅ ꯑꯣꯏ, ꯃꯇꯥꯏ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ, ꯂꯋꯥꯏ ꯃꯆꯥ! ꯀꯥꯛꯅ ꯂꯥꯎꯁꯤꯜꯂꯝꯗꯨꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯝꯗ ꯊꯧꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯄꯥꯈꯠꯂ ꯐꯤꯔꯦꯞꯄꯕꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯁꯣꯛꯄ꯭ꯔꯣ? ꯐꯤꯔꯦꯞꯄ ꯃꯐꯤ ꯃꯔꯣꯜꯗꯣ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯇꯥꯝꯅ ꯃꯃꯤꯠꯇꯣ ꯈꯥꯔꯞ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯒ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯗ꯭ꯔꯗꯤ ꯁꯤ ꯊꯣꯛꯑꯝꯒꯗ꯭ꯔꯣ? ꯅꯇꯨ ꯒꯥꯔꯤꯗ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯟꯅ ꯇꯨꯅ ꯌꯦꯡꯉꯝꯗ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯑꯩꯅ ꯀꯩꯒꯤ ꯁꯥꯎꯔꯣꯏ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯐꯤꯔꯦꯞꯄ ꯁꯥꯎꯔ ꯕꯥꯏꯛ ꯊꯧꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯨꯔꯒ ꯅꯪꯒꯤ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯨꯅ ꯄꯨꯔꯨꯕꯁꯤꯗ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯤꯡꯉꯥꯏꯅꯦ, ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯆꯦꯜꯁꯨ ꯄꯤꯛꯅꯔꯣꯏꯁꯦ ꯈꯪꯉꯕ? ꯋꯥꯍꯩꯗꯨꯗꯅꯤ ꯇꯥꯝꯅꯥꯅ ꯁꯛꯄꯝ ꯍꯟꯖꯤꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯄ ꯐꯤꯔꯦꯞꯄ, ꯁꯤ ꯐꯥꯒꯤ ꯅꯠꯇꯦ꯫ 45 ꯃꯤꯅꯠꯁꯦ ꯏꯇꯣꯝꯇ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯂꯝꯕ ꯃꯤꯀꯨꯞꯇ
ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯈꯟꯕ ꯉꯝꯈꯤꯕ꯭ꯔꯥ? ꯁꯥꯡꯈ꯭ꯔꯕ ꯂꯩꯔꯛꯇꯨꯗꯒꯤ ꯑꯩꯕꯨ ꯈꯣꯡꯅ ꯆꯠꯍꯜꯂꯝꯃꯒ ꯅꯪꯅ ꯅꯨꯄꯤ ꯃꯅꯥꯛ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯥꯔꯗ꯫ ꯅꯪ ꯑꯩꯒꯤ ꯏꯁꯥꯗ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯄꯛꯂꯤꯕ ꯑꯀꯤ ꯑꯈꯪ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯎꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯄ, ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄ ꯀꯌꯥꯝ ꯂꯩ ꯅꯪ ꯈꯪꯕ꯭ꯔꯥ? ꯏꯅꯤꯡ ꯇꯝꯅ ꯃꯐꯝ ꯑꯃꯗ ꯈꯣꯡ ꯊꯥꯡꯕ ꯀꯤꯗꯨꯅ ꯍꯤꯡꯂꯤꯕ ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯪꯕꯨ 45 ꯃꯤꯅꯠꯁꯦ ꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯌꯨ ꯑꯥꯔ ꯁꯣ ꯁꯦꯜꯐꯤꯁ ꯐꯤꯔꯦꯞꯄ꯫ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯣ ꯀꯥ ꯍꯦꯟꯅ ꯅꯦꯛꯈ꯭ꯔꯦ, ꯁꯣꯟꯊꯥꯡꯅꯈ꯭ꯔꯦ ꯈꯣꯟꯖꯦꯜꯗꯣ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯟꯒꯠꯂꯤꯕ ꯃꯄꯤꯗꯨꯗ ꯃꯤꯀꯨꯞ ꯑꯃꯅꯤ ꯌꯦꯡꯂꯝꯂꯒ ꯊꯥꯖꯗꯅ ꯏꯇꯞ ꯇꯞꯅ, ꯁꯣꯔꯤ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯅꯤ ꯇꯥꯝꯅꯥꯒꯤ ꯅꯥꯀꯣꯡꯅ ꯐꯤꯔꯦꯞꯄꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯇꯥꯕ ꯐꯪꯈꯤꯕ꯫ ꯇꯥꯝꯅꯥ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯔꯒ ꯀꯥꯔ ꯈꯥꯝꯃꯤꯕ ꯑꯗꯣꯝꯗ ꯍꯜꯂꯛꯏ꯫ ꯐꯤꯔꯦꯞꯄꯅꯁꯨ ꯍꯦꯛ ꯍꯥꯡꯕꯒ ꯀꯥꯈꯠꯈꯤꯗꯨꯅ ꯃꯇꯥꯏꯗ ꯇꯨꯃꯤꯟ ꯐꯝꯈ꯭ꯔꯦ꯫ ꯋꯥ ꯂꯥꯟ ꯑꯃꯠꯇꯁꯨ ꯉꯥꯡꯅꯗ ꯍꯜꯂꯛꯂꯦ꯫ ꯇꯥꯝꯅꯥꯕꯨ ꯌꯨꯝꯐꯥꯎ ꯊꯥꯅꯝꯂꯒ ꯃꯈꯣꯡꯅ ꯂꯥꯛꯏ ꯊꯣꯔꯛꯏ ꯇꯞꯂꯤ ꯇꯞꯂꯤ꯫ ꯉꯁꯥꯏ ꯇꯥꯝꯅꯥꯅ ꯃꯄꯤ ꯏꯔꯥꯡ ꯊꯥꯡꯅ ꯃꯉꯣꯟꯗ ꯆꯩꯔꯛꯄ ꯃꯤꯁꯩ ꯊꯃꯣꯏ ꯌꯧꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯩꯕ ꯉꯥꯡꯕ ꯀꯞꯄ ꯂꯥꯎꯕꯗ ꯊꯃꯣꯏꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯊꯣꯠꯄ, ꯑꯃꯦꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗ꯭ꯔꯕꯁꯨ ꯉꯁꯥꯏ ꯇꯥꯝꯅꯥꯅ ꯄꯦꯟꯖꯗ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯃꯁꯥ ꯐꯣꯛꯅꯤꯛꯇꯨꯅ ꯄꯥꯎꯗꯝꯂꯛꯈꯤꯕ ꯊꯃꯣꯏꯗ ꯌꯧꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅ ꯉꯥꯡꯂꯛꯄꯗ ꯁꯥꯎꯕ, ꯐꯤꯡꯒꯠꯄꯒꯤ ꯃꯍꯨꯠꯇ ꯈꯟꯊꯔꯛꯏ꯫ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯂꯥꯏꯟꯗ ꯑꯃꯨꯛ ꯍꯜꯂꯒ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯍꯟꯗꯧꯔꯦ, ꯐꯔꯣꯏꯗꯧꯔꯤꯕ ꯖꯁꯅꯤ, ꯑꯩꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤ ꯃꯉꯥꯏꯕ꯫ ꯏ ꯔꯤꯛꯁꯣ ꯑꯃꯗ ꯊꯥꯡꯃꯩꯕꯟꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯒꯦꯝ ꯁꯥꯟꯅꯐꯝꯗ ꯆꯪꯉꯨꯒꯦꯁꯨ ꯈꯟꯗ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯅꯝꯗꯨꯅ ꯃꯥꯕꯨ ꯃꯐꯝꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯑꯝꯕꯗꯣ ꯃꯥꯕꯨ ꯐꯠꯇ꯭ꯔꯕ ꯃꯐꯝꯗꯨꯗ ꯂꯩꯈꯤꯕ ꯄꯥꯝꯗꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯄ꯭ꯂꯦ ꯃꯔꯛꯇꯒꯤ ꯇꯥꯝꯅꯥꯅ ꯃꯥꯕꯨ ꯁꯠꯇꯣꯔꯛꯄꯒꯤ ꯑꯁꯥꯎꯕꯗꯤ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯃꯐꯝ ꯑꯃꯠꯇꯗ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯛꯇ꯭ꯔꯤꯕꯤ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝꯗꯨꯗ ꯂꯦꯞꯄꯨꯔꯕꯁꯨ ꯄꯛꯆꯗ꯭ꯔꯦ ꯈꯟꯊꯔꯛꯄꯗ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯃꯐꯝꯗꯨꯗ ꯇꯥꯝꯅꯥꯕꯨ ꯊꯝꯅꯤꯡꯗꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯑꯣꯛꯇ꯭ꯔꯕꯁꯨ ꯇꯥꯝꯅꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯇꯥꯝꯅꯥꯒꯨꯝꯕꯤ ꯃꯤꯉꯣꯟꯗ ꯂꯥꯟꯕ ꯍꯩꯇ꯭ꯔꯕꯤ, ꯑꯐꯕ ꯂꯝꯃꯤꯠ ꯈꯛꯇꯃꯛ ꯊꯤꯗꯨꯅ ꯆꯠꯄꯤ ꯃꯥꯕꯨꯗꯤ ꯐꯠꯇꯕ ꯃꯐꯝ ꯑꯃꯗ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯈꯤꯕꯗ ꯐꯤꯔꯦꯞꯄꯅ ꯑꯄꯥꯝꯕ ꯑꯣꯏꯈꯤꯗꯦ꯫ ꯃꯁꯥꯗ ꯃꯔꯥꯜ ꯁꯤꯅꯤꯡꯉꯛꯀꯅꯤ, ꯃꯗꯨꯃꯛꯅ ꯇꯥꯝꯅꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅꯁꯨ ꯇꯥꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯐꯅ ꯎꯕ ꯍꯩꯇ꯭ꯔꯕꯤ ꯑꯗꯨꯅ ꯈꯪꯕ ꯈꯪꯗꯕ ꯊꯣꯏꯗꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯐꯕ ꯃꯤꯁꯛ ꯑꯃꯕꯨ ꯐꯠꯇꯕ ꯃꯥꯒ ꯁꯝꯅꯈꯤꯗꯨꯅ ꯐꯠꯇꯕꯒꯤ ꯁꯃꯤꯜꯅ ꯃꯁꯥ ꯁꯣꯛꯈꯤꯕ ꯄꯥꯝꯗꯦ꯫ ꯃꯌꯨꯝꯗꯒ ꯆꯪꯗꯦ꯫ ꯄꯨꯡꯗꯨ ꯐꯅ ꯉꯜꯂꯤ, ꯅꯥꯒꯥ ꯃꯄꯥꯜꯗ ꯈꯥꯃꯟꯗꯨꯅ ꯆꯠꯂꯤ ꯀꯣꯏꯆꯠ꯫ ꯃꯌꯨꯝꯗ ꯉꯟꯅ ꯍꯟꯖꯤꯜꯂꯒ ꯑꯄꯤꯛꯄ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯂꯩꯕ ꯇꯜꯂꯤ꯫ ꯑꯦꯔꯣꯟꯒꯤꯗ ꯉꯥꯏꯍꯥꯛ ꯐꯝꯒꯗꯕꯁꯨ ꯁꯅꯥꯌꯥꯏꯒꯤ ꯃꯤꯆꯩ ꯇꯥꯅꯤꯡꯗꯦ꯫ ꯉꯥꯡꯕꯤꯅꯕ, ꯆꯩꯕꯤꯅꯕ, ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯅꯕ ꯂꯩꯇ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯐꯤꯔꯦꯞꯄ꯫ ꯉꯝꯒꯗ꯭ꯔꯥ ꯇꯥꯝꯅꯥ ꯃꯥꯅ ꯂꯥꯛꯁꯤꯟꯕ? ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯆꯨꯔꯨꯞ ꯎꯄꯨ ꯑꯃ ꯃꯩꯈꯦꯠꯀ ꯂꯩꯔꯒ ꯊꯣꯔꯛꯂꯦ꯫ ꯆꯝꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯅꯤꯡꯈꯣꯝꯕꯅ ꯕꯥꯏꯛ ꯊꯧꯖꯤꯜꯂꯛꯄꯒ ꯐꯤꯔꯦꯞꯄꯅ ꯍꯦꯛ ꯎꯍꯧꯗꯕꯒ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯔꯒ ꯃꯇꯥꯏꯗ ꯐꯩꯖꯤꯜꯂ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯈꯣꯝꯕꯁꯨ ꯀꯥꯛꯆꯈ꯭ꯔꯕꯅꯤ꯫ ꯃꯄꯥ ꯃꯄꯨ ꯈꯨꯠꯂꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯌꯥꯝꯕꯒꯤ ꯊꯥꯛꯇꯣ ꯃꯥꯒꯤ ꯁꯛ ꯀꯥꯛꯄꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ꯫ ꯒꯥꯔꯤ ꯇꯨꯔꯤꯗꯨꯒ ꯍꯨꯒꯠꯅꯤ ꯈꯪꯗ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯐꯤꯔꯦꯞꯄꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯎꯁꯤꯠꯇ꯭ꯔꯦꯗ ꯅꯪꯒꯤꯁꯦ, ꯉꯁꯥꯏꯁꯨ ꯅꯝꯕꯣꯜꯗ ꯍꯥ ꯍꯥꯏꯔꯒ ꯀꯤꯟꯅ ꯆꯣꯛ ꯆꯣꯛ ꯍꯦꯛꯇ ꯊꯤꯟꯗꯠꯈꯤ ꯃꯃꯥꯏꯗꯨꯗ꯫ ꯐꯤꯔꯦꯞꯄꯁꯨ ꯐꯤꯡꯕꯒꯤ ꯆꯥꯡꯗꯤ ꯃꯇꯥꯡ ꯆꯥꯗꯅ ꯎꯅꯥꯅ ꯂꯦꯡꯉꯛꯄꯗ ꯎꯃꯪ ꯑꯃ ꯀꯣꯛꯊꯣꯛꯀꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯤꯗꯥꯅꯤ꯫ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯃꯁꯥ ꯍꯦꯛꯇ ꯌꯥꯎꯈꯤ꯫ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯊꯤꯟꯗꯠꯅꯈꯤ꯫ ꯁꯥꯐꯕ ꯉꯥꯛꯇꯅꯤ꯫ ꯃꯄꯥꯡꯒꯜ ꯐꯔꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯫ ꯕꯣꯛꯁꯤꯡ ꯁꯥꯟꯅꯐꯝꯗꯨ ꯃꯉꯥꯏꯈ꯭ꯔꯦ꯫ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ, ꯃꯦꯗꯜꯗꯤ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯟꯗꯠꯅꯩ꯫ ꯅꯣꯡꯅ ꯉꯥꯛ ꯂꯩꯇ ꯄꯤꯠ ꯄꯤꯠ ꯁꯨꯕ, ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯇꯧꯔꯕꯁꯨ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯔꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯋꯥꯠꯇꯦ꯫ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯅꯈꯤ꯫ ꯐꯣꯇꯣ ꯚꯤꯗꯤꯑꯣꯗ ꯍꯦꯟꯗꯣꯛꯂꯒ ꯃꯤ ꯐꯨꯅꯔꯦ ꯍꯥꯏꯅ ꯂꯥꯏꯚ ꯐꯥꯎꯕ ꯊꯥꯒꯠꯅꯔꯛꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯖꯨꯒꯁꯤꯗꯤ ꯖꯨꯒ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯊꯨꯒ꯭ꯔꯦ ꯁꯨꯝꯕꯗꯤ꯫ ꯃꯁꯛꯇꯨꯃꯗꯤ ꯀꯌꯥ ꯈꯪꯂꯝꯂꯔꯣꯏ꯫
ꯂꯩꯈꯣꯝꯅ ꯊꯥꯅ ꯐꯥꯎꯟꯗꯦꯁꯟ ꯊꯥꯖꯤꯟꯈ꯭ꯔꯦ ꯇ꯭ꯔꯥꯐꯤꯛꯅ ꯔꯤꯐ꯭ꯔꯤ ꯈꯣꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯎꯔꯛꯏ ꯍꯩ ꯁꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯐꯨꯅꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯒ ꯃꯇꯨꯝ ꯇꯥꯕ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯂꯤꯆꯩꯗꯨꯅ ꯅꯝꯅꯔꯤꯕ ꯑꯗꯨꯗ ꯐꯠ ꯐꯠ ꯁꯥ ꯁꯟꯗ ꯀꯜꯂꯒ ꯇꯥꯟꯕꯒꯨꯝ ꯇꯥꯟꯕꯗ ꯃꯆꯤ ꯂꯦꯡꯅꯗꯦ ꯃꯆꯤꯡ ꯌꯥꯝꯅ ꯀꯟꯅꯈ꯭ꯔ ꯃꯥꯜꯂꯤ ꯇ꯭ꯔꯥꯐꯤꯛ ꯑꯃꯈꯛꯅ ꯈꯥꯝꯕ ꯌꯥꯔꯛꯇꯕꯗꯨꯗ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯔꯛꯏ ꯀꯩꯒꯤ ꯈꯠꯅꯩꯅꯣ ꯑꯗꯨ ꯑꯗꯥ ꯉꯥꯡꯅꯕꯒꯤ ꯃꯍꯨꯠꯇ ꯂꯤꯆꯩꯅ ꯐꯠ ꯐꯠ ꯀꯜꯂꯒ ꯀꯔꯥꯏꯗꯅꯣ ꯐꯨꯅꯔꯁꯨ ꯍꯥꯏꯅ ꯇꯥꯜꯂꯤ ꯅꯤꯡꯈꯣꯝꯕ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯅꯨꯡꯉꯥꯏꯅꯤ ꯂꯋꯥꯏ ꯃꯆꯥ ꯅꯪ ꯐꯤꯔꯦꯞꯄꯁꯨ ꯎꯁꯤꯠꯇꯦ ꯅꯤꯡꯈꯣꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯊꯧꯃꯟꯈꯤꯕꯅ ꯃꯤꯠꯌꯦꯡ ꯑꯗꯣ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯅꯥꯏꯅ ꯁꯣꯛꯈꯤꯗꯧꯕ ꯃꯥꯜꯂꯤ ꯁꯥꯐꯕ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯉꯥꯛ ꯑꯣꯏꯅꯕꯒꯤ ꯅꯤꯡꯈꯣꯝꯕꯗ ꯆꯩꯅꯥ ꯀꯥ ꯍꯦꯟꯅ ꯐꯥꯎꯈꯤꯗꯕ ꯈꯛꯅꯤ ꯅꯤꯡꯈꯣꯝꯕ ꯕꯥꯏꯛꯇꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯃꯥꯒꯤꯅ ꯀꯅꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯗꯨꯋꯥꯏꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯏꯇꯩꯅ ꯑꯦꯔꯣꯟꯕꯨ ꯀꯧꯔ ꯂꯦꯞꯇꯧ ꯁꯔꯨꯛ ꯏ ꯔꯤꯛꯁꯣ ꯑꯃ ꯔꯤꯖꯥꯕ ꯋꯥꯏꯕꯅ ꯍꯦꯟꯅꯁꯨ ꯐꯩ ꯔꯤꯛꯁꯣꯗ ꯋꯥꯏꯔꯒ ꯃꯌꯨꯝ ꯇꯥꯅ ꯊꯤꯜꯍꯜꯂꯛꯏ ꯅꯤꯡꯈꯣꯝꯕꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯏꯇꯩꯅ ꯃꯌꯨꯝꯗ ꯆꯪꯉꯛꯄꯗꯣ ꯃꯨꯛꯇꯥꯁꯅꯥꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯥꯌꯣꯛꯅꯔꯨꯔꯦ ꯊꯩꯔꯒ ꯆꯦꯟꯕꯁꯨ ꯅꯪꯍꯧꯗ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯃꯨꯛꯇꯥꯁꯅꯥꯅ ꯀꯥꯔ ꯃꯈꯣꯡꯗꯒꯤ ꯉꯥꯏꯈꯣ ꯅꯤꯡꯈꯣꯝꯕ ꯐꯠ ꯂꯦꯞꯄꯤ ꯃꯔꯥꯜꯗꯨ ꯂꯥꯜꯂꯕꯅꯤꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂ ꯌꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯦ ꯃꯨꯛꯇꯥꯁꯅꯥꯅ ꯀꯩꯅꯣ ꯀꯅꯥꯒꯤ ꯈꯣꯡꯕꯥꯟꯗ ꯏꯔꯣꯏ ꯑꯃꯣꯠꯄꯅ ꯁꯥꯗꯨꯒ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯅꯃꯥꯏꯗ ꯀꯥꯔꯤꯕ ꯒ꯭ꯔꯤꯟꯗꯨꯅ ꯀꯔꯥꯗ ꯍꯦꯔꯣ ꯁꯥꯔꯨꯏ ꯍꯥ ꯃꯨꯛꯇꯥꯁꯅꯥꯅ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯌꯦꯡꯂꯒ ꯀꯤꯡꯍꯟ ꯈꯪꯍꯟꯗꯨꯅ ꯆꯩꯕꯗꯣ ꯅꯤꯡꯈꯣꯝꯕ ꯃꯤꯠ ꯆꯥꯅꯕ ꯀꯤꯗꯨꯅ ꯒꯥꯔꯤ ꯈꯣꯡꯕꯥꯟꯗ ꯇꯨꯁꯤꯜꯂꯨꯔꯦ ꯃꯨꯛꯇꯥꯁꯅꯥ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯣꯏꯗꯕꯒ ꯁꯨꯝ ꯉꯥꯡꯗꯅ ꯇꯧꯖ ꯁꯥꯔꯤ ꯑꯩꯅ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯪ ꯃꯊꯛ ꯌꯧꯅꯤ ꯐꯖꯔꯦꯅꯦ ꯐꯦꯁꯕꯨꯛꯇꯤ ꯅꯪꯒ ꯂꯝꯕꯥ ꯃꯥꯟꯅꯕ ꯅꯨꯄꯥꯗꯨꯒ ꯈꯛ ꯉꯥꯏꯔꯦꯕ ꯍꯥ ꯃꯤ ꯐꯨꯅꯕ ꯈꯛ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯍꯌꯦꯡꯗꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯊꯨꯅ ꯄꯥ ꯆꯪꯈ꯭ꯔꯣꯗꯅ ꯁꯦꯡꯗꯣꯛꯀꯦ ꯃꯔꯝ ꯇꯥꯛꯆꯒꯦ ꯇꯧꯕꯗꯣ ꯃꯄꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯈꯣꯝꯕ ꯁꯨꯛꯅ ꯏꯃꯨꯡ ꯆꯪꯉꯛꯂꯦ ꯃꯄꯥꯗꯨꯁꯨ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯍꯤꯔꯣ ꯁꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯕꯗꯣ ꯐꯤꯔꯦꯞꯄꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯐꯤꯔꯦꯞꯄ ꯉꯟꯇꯥꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ ꯌꯨꯅꯤꯐꯣꯔꯝ ꯄꯤꯔꯤꯕꯅꯤ ꯃꯥꯒꯤ ꯅꯣꯡꯃꯩꯁꯨ ꯄꯤꯔꯤꯕꯅꯤ ꯅꯣꯡꯃꯩꯗꯨꯃꯗꯤ ꯊꯥꯗꯣꯛꯂꯝꯂꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯨꯅꯤꯐꯣꯔꯝꯗꯨꯃꯗꯤ ꯁꯦꯠꯇ꯭ꯔꯦ ꯂꯦꯝꯖꯕꯤ ꯑꯗꯨꯒ ꯆꯠꯃꯤꯟꯅꯗꯧꯕꯅ ꯉꯁꯤꯗꯤ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁ ꯉꯥꯛꯇ ꯑꯣꯏꯅ ꯁꯦꯠꯆꯥꯔꯦ ꯐꯤꯜꯗ ꯆꯠꯀꯅꯤꯁꯨ ꯍꯥꯏꯈꯤꯕꯅꯤꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯅꯤꯁꯪꯒ ꯇꯥꯝꯅꯥꯒꯁꯨ ꯊꯣꯔꯛꯂꯦ ꯇꯥꯝꯅꯥꯗꯤ ꯐꯠ ꯑꯗꯨꯝ ꯃꯅꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯅꯤꯁꯪꯅ ꯐꯤꯔꯦꯞꯄꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯉꯁꯤꯗꯤ ꯄꯣꯁ ꯌꯥꯝꯅ ꯇꯥꯅ ꯂꯥꯛꯏꯗ ꯃꯅꯤꯁꯪꯁꯨ ꯐꯤꯔꯦꯞꯄꯒꯤ ꯋꯥꯏꯠ ꯃꯦꯟ ꯁꯥꯔꯠ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯟ ꯄꯦꯟ ꯎꯞꯄꯤꯕ ꯁꯟꯒ꯭ꯂꯥꯁꯇꯨꯒꯗ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦ ꯐꯖꯩ ꯆꯤꯡꯂꯦꯝꯃꯤ ꯅꯤꯡꯊꯤꯖꯩ ꯄꯛꯆꯩ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯀꯥꯈꯠꯂꯛꯂꯦ ꯃꯆꯤꯟꯅ ꯊꯣꯛꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯨꯗ꯭ꯔꯦ ꯁꯦꯃꯤꯅꯥꯔ ꯌꯥꯎꯕ ꯆꯠꯄꯅꯤ ꯑꯣꯐꯤꯁꯇꯨꯅ ꯆꯪꯉꯝꯗ꯭ꯔꯦ ꯃꯐꯝꯗꯨ ꯇꯝꯅ ꯑꯗꯨꯝ ꯆꯠꯂꯦ ꯐꯤꯔꯦꯞꯄꯗꯣ ꯍꯀꯥꯝꯁꯨ ꯂꯥꯎꯅ ꯆꯟꯈꯠꯂꯛꯏ ꯇꯥꯝꯅꯥꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯐꯤꯔꯦꯞꯄꯅ ꯍꯀꯝ ꯆꯟꯕꯗꯣ ꯂꯧꯅꯔꯛꯇꯧꯔꯦ ꯔꯨꯃꯥꯟ ꯕ꯭ꯂꯨ ꯃꯆꯨ ꯑꯗꯨꯅ ꯆꯤꯝꯕꯥꯜꯗꯨꯗ ꯈꯨꯝꯃꯒ ꯈꯥꯡꯖꯤꯜꯂꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯊꯛꯂꯗꯤ ꯃꯁꯥꯗꯨ ꯇꯦꯛꯈꯠꯄ ꯉꯝꯂꯔꯣꯏ ꯈꯜꯂꯒ ꯃꯅꯤꯁꯪꯗ ꯀꯀꯥ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯈꯥꯝꯕꯤꯌꯨꯕ ꯍꯣꯏ ꯃꯦꯗꯥꯝ ꯐꯤꯔꯦꯞꯄꯅ ꯍꯣꯔꯦꯟ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯐꯤꯔꯦꯞꯄ ꯑꯁ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯣꯂꯤꯄꯣꯞ ꯂꯩꯗ ꯌꯥꯗ꯭ꯔꯦ ꯉꯥꯏꯕ ꯌꯥꯝ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯁꯪ ꯅꯣꯛꯏ ꯐꯤꯔꯦꯞꯄꯅ ꯂꯣꯂꯤꯄꯣꯞ ꯍꯥꯏꯔꯤꯗꯣ ꯆꯨꯔꯨꯞꯅꯤ ꯈꯪꯖꯗꯕ ꯑꯅꯤꯗꯨꯗꯤ ꯃꯤꯊꯥꯏꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯗꯨꯅꯅꯤ ꯇꯥꯝꯅꯥꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯈꯤꯗꯕ ꯁꯟꯒ꯭ꯂꯥꯁꯇꯨ ꯀꯥꯎꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯎꯔꯦ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅꯁꯨ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯔꯔꯗꯒꯤ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯏꯗꯨ ꯎꯈ꯭ꯔꯦ ꯁꯛꯐꯝ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯐꯤꯔꯦꯞꯄꯗ ꯌꯦꯡꯈꯤꯕꯒ ꯅꯨꯄꯥꯗꯨꯁꯨ ꯁꯟꯒ꯭ꯂꯥꯁꯇꯣ ꯊꯛ ꯎꯞꯁꯤꯟꯈꯤꯗꯨꯅ ꯅꯃꯤꯠ ꯅꯅꯥ ꯌꯥꯝ ꯁꯤꯡꯅꯔꯣꯏꯁꯦ ꯌꯦꯡꯐꯝ ꯏꯔꯩ ꯂꯩꯇ꯭ꯔꯗꯧꯅ ꯉꯔꯥꯡ ꯀꯤꯟ ꯑꯃꯅꯤ ꯆꯥꯈꯤꯕꯗꯨꯅ ꯌꯦꯠ ꯊꯪꯕ ꯃꯃꯤꯠꯇ ꯃꯨꯔꯩꯅꯅ ꯁꯥꯔꯀꯜꯗ ꯗꯥꯛꯐꯝ ꯂꯩꯈꯤꯕꯗꯣ
लोटपो ओइना उपलक्पा सनग्लासनी पोस की खल्लगा उपलक्खिबा नत्ते तामना ओइबगी नोक्ट्रबनी दाफम अदो चाइनादी फाउरंगनी हाइबबु का हेना नोकनिंगबा फिबम अमा ओइख्रे फेसबुक दा वायरल ओइबदुबु अइना नंग पानाबा ताहनदोइरा लेखोम लेना nga ngaibदुबु इसाना यिंगजबा पाव मसा खंगदे अदुगा नंगना कमाय खंगिबा ओक्तबा नंगिदे मिट उसलसु मनमदे खंगनी हाइदुना ओनसनबा तनबगी अमाइदो फटलै थोख्रे डिपार्टमेंटल स्टोर अमदा खामख्रे मनी संग तामनागा कुंथमिनरक्तुना स्टोर चंगकपदो फिरिपदि चंगोइ हाइना लेहौइ तामनाना ओसन वाटर अमा लौइ चिंगम गुम्बा अमनीगा मनी संग फिरेपगना थकनबा ऑरेंज सेक अनि अमगा मधु लौदुना पे तोरमलगा थोरकले कार मनुंगदुदा nga tharap leptuna churukto haina chingambani phirepa tamnana thorappo ubada churukto chimbaldagi phatsatlaga laimaida thadakhre ikhang khangna machinbandagi kap thorakpa maikhudusu makut ani changna phatpat haidui adobu tamnadi makhong hairap leptuna mamit khana phirepada yinglamlaga praprap amu hanjinki kedobano khalinge ising bottle am pairaga thorakle se yam thuna na chinding tho amukso से थेंगबनी फिरे पैसिंग दु ताप लौरगा थक ई तौगी मतागुम तामनागी ममाइदुदा हा लाउना कामसिलगा यारबा अमुक्तंग चिंगदा ngairi manam suna mamoidubda tamna suma khutna sodu haidoklaga mamai siga phajari li mena tori male hak on ba horpa mi ya male hairaga gari da fatong khatkre फिरे पसनो खिनो की तों खली हाइना हाइना निंखोंबा मपाना का मनुंगदा सोलन सिलगा थंबीरे इसौ लांगबसु ngamjada उपाय लेता खांगी ममानबा टीम मदुसो कोइरुसी लांगरुसी हाइना कॉल तोरप लेपते अस अदुई हुइदो ई याम कायबा ई मा मथंग थेंगनबददि अखोय अहुम मरी पुनसिला नैसे ममानबा अमना नबोलदा माना लेहौरिदो नोई फ्यूचर नतै मगनी मोइनी कोइनी जालो अदुई नुपीदु मसुबा अखोय तामो चंफुटसिदा चिटका तौरमदि हातोपिनी हेमा यारे से नोई तामो हलागा होरेन कदर तोक्सिनरो अदुगा नोंनिनी लेरगा अमु पुल्लसे ऐसु थमगे ममानबदु थमख्रे निंखोमना फोन दु लाक्तना फमुंगदा लंगसिनख्रगा थिंबाल नामा चिंगलप नुंगाई लवाई मसाना अतै अतै थबक तौद्रिङै नंग हाना हातोके सेमिनार मफमददगी थोरकपदा पुंगदो अनि खरे हेले प्रोग्राम लोई फौ यौरमदे हलकपदुमदि तामना क्या हेना मसादु नुंगाइत्रे मनी संगनसु उरदुना मैडम हक्सांग यामना नुंगाइत्रबरा तामना याम थुना गारिसिम तखामसे हाइबगा नंगदे मनुंगदुदा हंदोख्रे मसा तेखनबनी हाइना थक्किबे इसिंग मयाम लोइनमक हंदोरकले मनी संगनता ममाई ग्रीन कारिबा फिरेपसु ममी इलाउ लाउ थोक्तुना तामनादे येंगी गारी खामख्रे तामना सोर मपी होलगा मपुक पाइदुना खांख्रे फिरेपा गारी दे चोंगथरक्तुना मनिंगी थोंगदा फत हांदोपी तामना सु गारी दुदगी कुमथरकलगा निंगांग फमदुना सोरok मताइदुदा मखा ताना हंदुई ngaglei ta ningsing handokpa lepte sor phawpompi ira chen holakpado phirepa hangoiba tawrude khuna mak kanglaga ningang phamdarak tuna tamnagi mabuktuda makhut lamsilaklaga takna paibirei makhut nama amana sarigi phisi wana sene so tapno holo kashu tawroi ing lawu wa heiduna themzilai masanu ngai tabado mikukra sumna leini तामना सु तपना सोर होंदुना मसा फाथे खरा फरबो ओनिंगिब्रो ओनिंग्रे हाइना मंग हाइरई मनी संगि इसिंग बोतल अमा मखुम हांगदुना लानसिल्ली तामना इसिंग दो लौरगा मचिन बादु तिंगथुई लवाइदसु इसिंग खरा थादुना इंथहल्ली खरसु थक्सिल्ली खरा फरा माले तामना ने इसिंग अमुकसु थक्के तौबगा फिरेपना बोतल दो ताप लौरगा मुक्ता मैम थक्सिंगनो नत्रदे अमु ओनिंगकनी ngarang ahingdo tumkhidre masak khangdaba number amadagi text tharaktuna mabu kihalakpani ngarang ahanba sunate texta I will kill you madam just sorata kai tawni tanga sen tawraga reply pide amkasu thazalai
reply piba kibro adubu sin tawrag reply pide amuksu mana seminar law college da school da event yawa chatpagi lona kaba photo amani su sata thazalaktuna nang lotion badi nahana yarabani safe oini hingba hingdaba aigi makha poli wairak body ga tuna so nang bukan mangam loi tamna ne reply halli nang na pami se kaino nang kanano halakidra text misak tudi tamna gi mentality da singnari bani peace thugai gi haina leikibana tamna na akiya khangnai kiba sauning ba pokre he khangkibaga makha ta tharamdana tumina leisinkhre screenshot to sp da thajankhre hek thajan kibaga sp na call phattausilai Russia tamna amuksu tori ibra apamba do hairo haiso haide patha duna aibu dab toraga leire ka hena suki runuda nangna kina ba dab toraini moina torak ba dab tai khoina kiba yade aisu number se track togi fangnaba kana thige laibi missing gi matang do hojik su phangba ngamdrabra Russia nungai tabu khonjel da kanna thiri khara mana da ka da leibagi pau piri kegi loklibano haiba khangma ngamdre ma thorabudi nimittuda mana kari hoba khudingma khangma ngamgadabani witness oiba kirira amadi tawre ma thoradi chawna chenari ba misakto phaba soidana ngamgadabani okay matam ngai bataredana Russia tamna na pakhatba thugatpa leitana ba wari oina sajilli nong phadok su duty maramda nattabada thengnabadi yabani noi police department se ayam sawningine loina ningba tina ningba poktre Russia noklaga khege mamangi lalaibi ki case to so investigation matam chana torakte tawmalaktabadagi nangoda charge se thabani nangsu semni chapmani action ko khalakte mi meeting dadi ko na case li tawba oina ure Russia I fong na marup amu oina wari sadorai tamna hiram sida politics yauksan kibanani mamangi ayodo mathau masak munna khangba misakni aduna ba higher authority na transfer thabi khredana adudagi amu anauba lakpa ayodu so case mayam se review tongna honabada matam lawre atopa duty ni haidana koi thamu thare aduga amu su nauni investigation makoktagi hore aduna di delay tawrpa masana tabani praja miyamna di investigation process sida queen namsen mani khangda court pamaral siri yare ke mafam chana matang sana achumba chingkhalaga thamamse lebak se motlawanina achumba tawbai khoi khakni hingbada risk am chawise Russia samjalaktuna fore aisu thamage makha tana noba thar asune just call me okay phone dumadi thamnakre adubu threaten torokpa text aduna tamna fana thengla phau tumthaba yakhide ayuk to sungan na makeup thoraktuna hagolakhibani thabak chathokna ba honare cha ising su kaya chaning ba pokidre chasin bangam kidre chakhau yang hangbada side window khuding mak hangdok lagaso tongu batuga chakhau su sokpaga mapuk mathagang olaktuna seminar mafam da thalakpa ising chatkibagi lambi da thaksin kiba mahi aduna chakhau manung da landaraktuna amatta khakto othokre soli mali hagolakpada phirepana kaishu khaluda pambomduda makhut namana pairaga turoi ngamloi toribi adubu sambi gari da kakhat halle madi kakhatri tamnagi nakanduda leplaga sangli thongdu su hangna thamlaga nukshin sa khara phanganbani maduda sunate mana phamba mamangi thongdu su hangdoklaga thammi manishang madi driver sit ta kakhatkre madam sijaga sunaknare ngak haijalusira yani kaka ngaktang potharaga halase firepana maningda tongbu nungaitragana mamangda tonggero onsin kibaduda hangakpo oira male tamnani taina onabada sunglass to opsilo yengingde na maido Mr. Hug ma yengu haba nate comfortable oibadu hangmani angry cat